ngasi numida wairam phongkiba tuan tuan ba manipuri sifong amasum thokiba thakdo wathok maroi ba i pauksing khonga saraga manipur top channel gi maikei digi mayamna thamjagi ahanbada state chi wangbada thokpa paung katang hana mayamna thamjagi khu thokna bada inasian KYA gi lanmi ahum sire AR personnel amasokle ngasi ayuk pung nipan ga mini nifu ga mangarom tabadu waida Arunachal Pradesh ki Tirap district ki Laho village ta taruk suba Assam Rifles ki kangbuga NACN KYA gi lanmi singa akan mamong na khut thok na khre haidi thaudo adu da NACN KYA gi lanmi ahum sikhibaga loinana Assam Rifles ki personnel amana asu open nang khre haidi thaudo thopam gi akoi bada thibuhum gi thabakana sathari haidi laikhidraba sing adu gi manakti gi afaba makhal gi khulai kya su fangle haina pau sina phungdorakli Atopa paukra namu go to village ki mingda laingak na sel aremba da manghale go to village ki mingda Manipur lainga asina miyam gi sel aremba da manghale haina All India Fishermen Congress ki vice chairperson amadi Manipur Pradesh Congress Committee ki wangang lois oiriba nungombam Bopendra na phongdokre mangna makha tana phongdokhibada paliba lenga asina miyam gi sel bu akhanaba political party amagi election campaign da sejinaduna lebak ki sakwa thorangda thintahanaba masa amo hele haina supali ato papawa manamo India gi national movement da tribal freedom fighter kya saruk gya khi haibisi mamang na palam lenga na masa khangbide bungjagin India gi freedom fighter singna lawkiba thodang mu masa khangbu utpa oina ngasi gi numit asi India pumbada ahan boina janjatiya agora Diwas palan haina taunabagum Manipur su thoramasi Tribal Research Institute TRI na sinduna pangdokre singmairong da leiba TRI gi conference hall da pangthokiba thoramaduggi saruk ama oina Tribal Affairs and Hills Minister Pungjagin Baltena state level painting and photo exhibition amasu hangdokhi exhibition adu da tribal freedom fighters singamari leinaba painting amasum photo kya utkhi India na ningkhatamba sahi kuntraga manga surakpaga mari leinana pangthokpa thoramaduga mari leinana wa ngangkibada minister Bungjagin Balten hai India gi national movement da tribal freedom fighter kya sarugya ki bahaibasi mamang na palama lengakna masak khangbidana lakhibane adubu Center da Prime Minister Narendra Modi na lusingba lengak lakpadigi tribal freedom fighter singbu masak khangbiduna November taraga manga si sai khudingi janjati agora Diwas palan taunaba laukiba khongthang asima thagatpham thui haina apen phungdokhi atopa pawa mana khongman zone 1 da nga yon ba miyoi amagi thongal da bom ama thamlamle Imphal East District ki khongman zone amada leiba nga yon ba SK Fish ki mapu aribam Sasikumar Sainifugumapan apokpa lekhidraba aribam Sitresor Sarmagi yumgi thongal da IED bom ama sakang da vising na thamlam le hari thaudo du ngasi ayu angan mapung mariga minute kunga mangarom taba matamda sakti leiraba IED bom ama sakang da vising na asangba masugi plastic khaw amada ken amaga gari amaga loinana fit tawroga thamlamadagi imung munungi miyoina get hangdokluba matamda thengnarakibane hari thaudo du gi matangda SK Fish ki mapu Aribam Sasikumar na phongdorakpagi matungina matam kharagi mamangda KCP War Group ki miyoini haiba amana sel gi mateng panglaknaba mobile phone na khangalakhiba laikre maangna makhata na phongdokibada isam samna nga yonduna sel tanjaba miyoy amada bom thamjinduna aki akhang pokhanba si yaningde asiguma thaudo si matungna amu hana tawbiganu haina phongdokhi ngasi thamlamliba bom adu bom export singna lokhalaba matung Irilbung police station gi manungsanba awasingda soidangamna pokhayan khre haidi makasa tharakpoina ngasi state si goiriba COVID-19 update mayamna thamjage ngasi state si goiriba positivity rate si 2.8% leiri apun boina ngasi miyoi supnagi kuntraga manga nangno COVID-19 positive oiba thengnarakhi tawbadabu nongmonomagi COVID-19 positive oiduna lekhitabagi masingdi sum hengalaktuna ngasi su apun boina miyoi mari COVID-19 positive oiba lekhidre amasu ngasi apun boina miyoi lising amaga saniga nifugo tarena COVID test tawkhre ngasi nangno COVID-19 positive oirakraba miyoi kuntraga manga asi Bisnupurdagi ama Sandeldagi ama Imphal East dagi taraga nithoi Imphal West dagi taraga taruk Kaksing dagi ani Kamjong dagi ama Tengnopal dagi ama Ukhul dagi ama punna miyoi kuntraga manga nangno COVID-19 positive oiba ngasi thengnarakibane
अमसुम ngasi COVID-19 na positive oiduna laikhidre hariba mioi mari asi Bisnupur dagi ama Imphal East dagi ama Imphal West dagi ama Ukhul dagi ama puna mioi mari laikhidre haina ngasi claim tawdi atopa paw manamo isai nungmai da tatna thingba pbc tawhaning de Govindas Manipur asi malem gi lebak kiana art and culture gi lam yauna sports ki lam da mingsa urok purakliba apik state ni state asi de lairiba mipung khudima masagi tongan ba talent lei haina singthanari ba si aikhoi masel gi marakta thingdok thingjin tawnaduna hiram kyada sotahale Manipur gi sitmilon amadi thabak phangdriba na kyada thabak piriba isai nongmai film theater na singbada tatna thingba thamba si thamdana ba khona minasi haina hanagi minister Govindas Konthojangna phongdokre wafam asi artist training cum education research center sinduna pangthokpa nipalak suba Manipur modern song competition gi mega final gi thoromda phongdokhibani maana makha taraduna lamdam sigi talent kya utliba isai nungmaida orchestra khara yawba yadi thingba madi hindi gi sei sakpa thingkhibadigi Manipur gi talent leirabasu naha kya national namadi international gi thakta pangthokpa competition singda yawba ngamdre ZTV Indian Idol na singbara participant tawbigi sang hantharakliba si aikhoi punamaki mangjabani hairaduna haujikti isa gi fruit khawda yawriba mobile phone malem gi thokliba thodok kya khudakta khangmangamlaba matamni aikhoi masel puksel khoijel tinadana hena sakhotpa civilization ama purakna ba khotnamina ba matam oire hain supali atopa pamanamo chief minister na yengsinkhre Mantri Pukhida Hauzik Semga Sakatpaki Tabak Satariba Civil Secretariat ki Pibam Chief Minister N Biren Hakthengna Satunu Yengsinkre Chief Minister na Mapam Madura Semga Sakaliba Mapam Sing Yengsin Kibaduda Tabak Mangam Sandabo Buda Chief Minister na Penda Phongdokre Chief Minister na Phongdorakpagi matung ina Hauzik Covid ki pandemic na maramoiduna matam khara thintharaba matung Hauzikti Pibam khara faraglabani na labor singsu loina laknare maramaduna December taraga manga fawba losinana ba honari ayuk nungtil numidang khaidana thabak loisinana ba khankhre panba yabadi chief minister na mafam asigi semga sakaliba sing October tha fawba mapung fana loisilagani haibaga loinana mari leinaba department singda khangan khiba laikhrabani sohaidi atopa pawmana Imphal West ki Salam Thongkhong na Go to Village 2.0 hawdokre kanagumba kharadi Go to Village hawdokhibada makhoi gi matamda tahawdrabanina ngaunare chief minister N Birena Haikre kanagumba kharadi makhoi masel yetnaringaida praja gi tahodre BJP lengana Go to Village Go to Hills hawdorapada makhoi kharadi ngaunare lainga asidi miyam gi mating pangna balaibani wafam asing asi Imphal West District ki Eco Park Salam Thongkhong the district administration sinduna Go to Village 2.0 hawdokpagi thoramda chief minister na phongdokhibani namit homni sathagadaba thoram asida lainga ki tongan ba department sing lanai yoiba stall kya so hangdokhi thoram asida education minister S Rajan agriculture minister Olukhoi Rajya Sabha gi MP Laisem Sana Jawba Langthabal Kendra gi MLA Karam Syam deputy speaker K Robindro chief secretary Dr Rajesh Kumar Imphal West ki DC SP amasum official singsu saru yakhi haina pali atopa pawamanamo MLA da kihalakhiba nupi ama phadabagi mayokta irang haurakre thanga kendra gi MLA T Robindro Kaibul takmu laikai da imung amada awana gi hangba sanglubada nupi amana sangba yaroi sanglabadi siminagani haibaga loinana MLA izat sokpa yaba wai sing phongdorakhiba duda senariba nupi adu hauzik phawa fagatana leibigi matangda MLA bu sawgatpa miyoi kya ngarang numidang athengbada moirang khunauda lambi thingduna irang haurakre irang adu control tawnaba police na kana honaki matungda numidang pung 12 rom tabada thanga kendra gi MLA T Robindro masamak laktuna wari sanaraba matungda lambi thingba du komthoki MLA T Robindro na phongdokhibada mafam asi law and order laitrabra MLA amada temsinaraba numit humni suraba phawda senariba nupi du police na phaba ngamdaba haibisi kari maram gino police laibagi maram kari kanaribage mahakti numit aduda board khomba lakpa nate sumna awa ana taraba amagi imungda hangba lakpani haike nupi singna phongdorakpagi matungina thawdo aduda senariba kaibuldagi en mema moirang khunauda sangba yaroi mak fagatriba phawba mafam asida lambi thingduna laigani hainsu phongdokhi haidi atopa paw manamuk ngarang khurai da laiba ibobi farm sida bom thamlamba adu
NRFM nani haina phungdorakli Imphal East ki lamlong tin sit road ta leiba Ibopi pharmacy ki mapu rahulup NRFM da sangjarakadabani haina ngarang November 13 gi ayukta pharmacy asida thamlamba IED time bomb ama phangkibadu NRFM na thamlamani bom madu paiduna satliba wakhal khara soire hariba miye aduga lup asiki karigumba mari amata lainadi haina lup asina thadorakpa sirol amana press ta haidi sirol asina hai matam gyagi mamangdagi pharmacy asigi mapuda lufna mana sathariba mayai kaba drug sing yonbagi thabak sing toknaba kaya haiduna lakli adubu luf kiwa tadana anam kanbaga loinana ningtam lanbu namthanaba khonariba yeknabigi kangbu singa punduna khunai asida hugi mahum sajilakliba drug yonbagi thabak leptana satharakpa singumba manga kanbagi sajat asibu ahanba khanganba wa oina bom madu thamkibani Ibobi masana khongpham handoktuna lup asida sangjaraktriba phawa ma ki mathakta lup asina sangshiliba khongjang handokloi maram asina kanagumba singna pharmacy asida sangbidanaba lup asina khangalakli karigumba laibak thiba thogdo ama hek mayoknabada thengnaba yai amasum maram asina lup ki wafam asi miyamna laithokpigana su hadi serol asina hai iramda masigi iraisa kyana ngasi iraknariba tam thiraba lanpham oriba drug ki lan asi thengnabada miyamgi asaubu mateng tangai fadabalai drug ki wathok asida sangsilakliba lufki khongthang asida miyamgi tengbang tangai fadabu oiri khunai asi kanbada miyamna yariba makai mateng pangbiu haina su serol asina makhatana phungdorakli amasum haujiko inadi miyam pausi matang asai lusinjaragi amasum pathoksakhibada soikiba lankiba kya yaursu miyamna ngakfigani matam gi maroibe I pausing leptana update pizara kainasu channel asigi maikedi gi miyamna thamjari and thank you